Makha tarakpada Manipur ki irang loisinaba hotnabada Naga luchingbasing mathau tai Alfred K. Athar Manipur tholiba kanglup ki irang asida neutral oina lariba Naga furup ki luchingbasingbu muknariba mitai amasung kuki furup anima ka wari sanahalabadi mahausa gi punjina hanjilakpa ngamgani haina MP Alfred Kangam S. Atharna ngasi parliament mifamda phongdokhibaga loinana hojik lariba chief minister asi sindoktuna atopa amabu chief minister ohenabagi wafam su mahangna house ki pukning chingsinkhre Hojik chathariba parliament ki budget session gi ngasi discussion hour da wangangla duna mathaki wafam asi outer Manipur parliamentary constitution dagi India bloc ki congress mirep oina mai paklakhiba MP Alfred Kangam S. Atharna phongdokla duna tha 13 helaba Manipur gi irang asida nongmata prime minister Narendra Modi na Manipur da laktuna state asigi miyang gi pukning themjindababu pendaba phongdokhi kumja 2014 da center BJP na luchingba NDA lenga hek lerakpa matamdagi center ki luchingba kaya masing thingamdana Manipur da lakhi adubu mamang chahi ki May 3 dagi Manipur da irang asi hek thorakpadagi center ki luchingba amata Manipur da laktaba karigino hainasu Alfred Kangam S. Atharna center lenga ta hangki leiba asi ki damakta mahaki imung manung lawrakhiba thawdangsing palladuna mahaki mapubok Major Bof rolling na leiba asi ki puwari da achoba fida ama kanduna leiri adubu ngasidi Nahangna PM ehaki state ta mai hawale supnagi miyoi lak kuntra rom tamak laiba state asi fawba ingna chikna lehenba ngamdraga matau karamna laiba asi chakhotpa ing tapa ama ohengadawribano nahangna prime minister na asengma misak 2% oirabadi asingba miyoi oirabadi Manipur miyamna mayoknariba awaba si khangbiramgadabani Manipur da chinjaki awatpa kaya laibana chara henbagi fibam ama lagliba sida aikhoina kanada masigi wakat kadawribano kanada haigadage haibasi prime minister na khangbigadabani aikhoi Indian ni haibasi kauroidabani haina su phongdoki Manipur da tholiba irang asina lanjenduna ayhaki praja miyoi lising humpugi mathakta relief camp ta changjafam lawduna lairi masigi manungda tangkhai amaromdi nupi amasung angangni asukuina mayum thadokduna lairakpa sida nupi angang kayana awaba mayoknariba amadi makhoigi mikap mirau kholbu prime minister na tabidre haiki Manipur ki chief minister Nongthomam Birena wangangba khudingi hatpa phuba amadi hingsagi wangangduna lai haina sumaral siki Amaromda India bloc ki luchingbasing irang asi hek horakpadagi Manipur da lakli hairaduna luchingbasing asibu mahangna thagatpa phongdoki Manipur da tha 13 hena nena tadaba fibam amada lakpa asina hojik state asigi sen thumgi fibam da kham thengna awaba mayoknari Manipur asi khwaidagi per capita income nemba state amani income leijadaba state asigi miyam ngasidi potchegi mamal wangkhiba asina amukasu hena hingbada chaitheng ama piri pumnama asigi mathakta chahi 35 rongi matungda Manipur da handak ising ichau thokiba asina amukasu hena miyam awaba mayoknari adubu handak puthokliba union budget asina Manipur gi oiba akhanaba budget ama fawba yaudaba laibak thibani Union Finance Minister ki budget asi anti-people oiba budget amani haiba wafam thambaga loinana Manipur ki naha kaya ama thabak phangdana lairiba asisu central lengangna awang nongpuk lamdambu tourism sector da akhanaba mieng changbirabadi lamdam asigi miyamna hingnabagi damak leiba asigi atopa mafam amatagi darkar oiroi hainasu Alfred Atharna phongdokhi makha tarakpada Manipur kannaba hotnabada PM Modi na pambom tingbidre haibasi tasengna taklibra Manipur ki chief minister N Birena thamoi sengna haijariba wafamni haribasi Manipur ki irang asigi mapung oiba hawrakfamdi drug amasung ain kaina changlakpasing thinglubagini haibasini CM Birena phongdokliba wafam asi achummani haina Bharat lengangna lawbiba tarabadi ngasi Manipur da chahi amaga tha 3 rom chumna kanglup anigi marakta thokliba lan asi thoklamloi haina khali CM Birena Manipur dagi drug maru phangna muthatnaba war on drug ki khongjang changsilakpa amadi ain kaina changlakpa miyoi sing thingbagi thabak chatharakpa matamda Bharat ki Prime Minister Narendra Modi na mangjil thana chongthoktuna CM Biren gi damakta pambom tingna lepiromgadabani adubu masimakti tawbikhidre masigi ona tainabada chin kuki narco terrorist singna CM Biren da haibadi Manipur lengakta tainabagi mahutta mitai furuki mathakta nongmai bom na chingba kapsin na akan malandarakpa haibadu oire masigi mahaina ngasidi Manipur kangkhong chaire lanjadraba micham kaya gi punsi longkhre yumkai kaya tumna kuki narco terrorist na mai thadoktu na manghankre masigi mahaina miyoi lising humpu hena relief camp ta changjafam lawduna hojik awaba punsi amada lairi oiriba fibam asi chief minister Birena Maraibak Bharat kannabagi damak war on drug ki khongjang changsiluba amadi ain kaina changlakpa mitop sing thinglubadagi oirakpani haibasi Prime Minister Narendra Modi na mayek sengna kangpham thoi adubu afaba thabak torakpa chief minister Biren gi damakta Bharat ki Prime Minister Narendra Modi na mangjil thaba chongthoktuna Manipur da landaraktuna
ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯚꯥꯔꯠꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕꯤꯅꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯀꯟꯕ ꯂꯥꯟ ꯑꯁꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯃꯤ꯫ ꯂꯥꯟ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯥꯛꯄꯤꯈꯤꯗꯦ, ꯂꯣꯏꯅꯅ ꯍꯥꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯔꯨꯕ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯋꯥꯔꯣꯟ ꯗ꯭ꯔꯒꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯏ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯔꯛꯏ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯇꯨꯅ ꯃꯥꯏ ꯄꯥꯛꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯆꯧꯕ ꯂꯥꯟ ꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯀꯥꯡ-ꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ-ꯖꯣ MLA ꯇꯔꯥꯅ ꯐꯣꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ-ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯍꯥꯏꯕꯗꯤ ꯀꯨꯀꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯟꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯪꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯅ ꯀꯥꯎꯊꯥꯕꯒꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯂꯣꯏꯅꯅ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯀꯨꯀꯤ MLA ꯇꯔꯥꯅ ꯂꯥꯎꯊꯣꯔꯛꯂꯦ꯫ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯐꯣꯡꯅ ꯇꯥꯛꯏ ꯍꯥꯏꯕ ꯌꯥꯏ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ PM ꯃꯣꯗꯤꯅ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯄꯤꯗꯨꯅ ꯗ꯭ꯔꯒ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ, ꯂꯣꯏꯅꯅ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯇꯛꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯁꯤꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯟꯊꯐꯝ ꯊꯣꯛꯂꯦ꯫